Thawbal district ki khongjom turel haina khangnaba khong asidagi horaklaga Samaram Jingtham amadi Tentha fawba cheliba Samaram lokhong asigi makhada saba Lousi Canal gi Syphon amada ising yutharaga khong asigi insing sen thakibana maram oiraga lawmi singda ising fangdabagi awaba mayoknare lokhong asigi Syphon asi Manipulenga ki Water Resources Department ta sembi nanaba hanjin wakalabasu tasinadre haina lamdam adongi lawmi singalenga ki mari lenaba loishangi pungning chingsilakle Hiramasigi matang ngasi fawmi singda wangang laduna khongjom idol club ki wangang loi motum kantana fongdorakibada mamang cheida Water Resources Department gi makhada saba loikraba Syphon asi kaibadagi khongjom gi makha thangbada leiba khongjom Samaram Jingtham amadi Tentha gi lokul kayadagi Pari lising amarom ising fangdabana Panba Yadre numini fawbagi manungda kairiba Syphon asi mari leinaba singna semjindrabadi thugairaga Panba yanaba hotnaragani Syphon asi gi phibam asi lakliba jungi tangkunga mathoi fawbada mari leinaba Water Resource Department na yangsinduna semjinbiu karigumba semjindrabadi maduda thorakpa phabatagi daita Water Resources Department amadi Manipur legangna pugadabani loinana hairi bampham asi Panba yanaba semjindrabadi Lousi Canal gi atop mafam singda department gi oiba thabak suriba singsu thingjilagani haike Samram Pong hainu khangnaba khongjom gi police station gi nakan da seliba khong ase ising senba yananaba sabiramba hairaga sabiramba se mase kaiba number boirakanda khongjom gi maning da leiba lokon sing Samram gi lokon sing Jingtham gi lokon sing amadi den ha bugda toba yaba lokon adugi mati park sauba Pari lising amagi mathakta lising ani gi mathakta leiba area sina hairiba lose palaga chabani aduna maram boiraga hairiba kerel asi gi mathaka sabiramba khong asina quality yahogdaba dun maram oiraga kaibana maram oiraga hairiba mafam sing ase lau uba yadaba amadi identity club na department sing satnuraga si izadana tobiyona haidana ekoina sasa khosadra hairubadagi hoji phobuda madugi laithok nation tawdana leibadagi ekoi khongjomgi khunja singna hogalaga hairiba si canal se phunjalaga hani khong maram adu thammaga ekoi lau unaba ekoi sem sagani haidana si ase ekoi Lomi mayam na koi mafam asida hawraga irang ase koi press meet tawjabani akoina tang tawtagi makoi si srega la o sembiu haibasi mayam haire koi huju lausi mamang thangbaga di ising khara leibani na seme maning thangba jingi di hujik lekrak chatna leiba maramna hayeng phawgi manungda koi gi khongji semba lakpi da bataraga di maningom da suriba kanggu je ngasima koi thingjan ba chachagani aduga koi khongje hayeng phawgi manungda koi jcb dorga hane gi pibam da phumjalaga thamjagani masigi maning thangakpada suriba kanggu singje akoina ngasi thingjaluba matamda amuhna thabak sunam bataragadi makoige mathakta sigi mari leinana action laukhat chagani